ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯄꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯏꯇꯥꯎ ꯈꯣꯡꯂꯩꯗꯨ ꯈꯔ ꯇꯞꯊꯕꯤꯔꯣ ꯑꯗꯨꯗꯨꯒ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯆꯠꯄꯤꯌꯨ ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯏꯃꯨꯡ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯒꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨ ꯑꯩ ꯂꯣꯟꯅ ꯌꯦꯡꯒꯦ ꯏꯇꯥꯎ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯅ ꯃꯗꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯊꯛꯇꯒꯤ ꯆꯣꯡꯊꯔꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯅ ꯆꯠꯄꯅ ꯍꯦꯟꯅꯕꯨ ꯃꯑꯣꯡ ꯇꯥꯔꯒꯅꯤ ꯏꯇꯥꯎ ꯆꯨꯝꯃꯤ ꯏꯇꯥꯎ ꯁꯒꯣꯜ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣ ꯑꯗꯨꯒ ꯑꯩꯅ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯔꯤ ꯑꯗꯨꯗꯨꯒ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯣꯃꯩꯅ ꯃꯍꯥꯛ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯂꯤꯁꯦ ꯃꯅꯤꯡꯂꯣꯝꯗꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯨꯟꯖꯣꯗꯣ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯔ ꯃꯍꯥꯛꯄꯨ ꯂꯥꯛꯅꯔꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯃꯅꯤꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯣꯌꯦꯠ ꯀꯣꯌꯦꯠ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯒ ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯆꯣꯛꯊꯅ ꯋꯥꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤ ꯑꯗꯨꯝꯅ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯋꯥꯅ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯇꯨꯈ꯭ꯔꯦ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯀꯨꯟꯖꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯂꯥꯡꯐꯩꯗ ꯂꯩꯈꯤ ꯍꯥꯏꯕꯗꯥꯏꯅꯦ ꯏꯇꯥꯎ ꯀꯨꯟꯖꯣ ꯅꯪꯃꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯁꯤ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡ ꯊꯤꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯤꯜꯂꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯅꯍꯥꯛꯅꯗꯤ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯟꯗꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯁꯤꯜꯂꯤ ꯐꯩ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯈꯣꯃꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯤ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯪꯒ ꯑꯩꯒꯗꯤ ꯑꯗꯨꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯆꯥꯡꯖꯤꯟꯅꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯥꯡ ꯅꯨꯕꯤꯗꯤ ꯁꯣꯛꯀꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯣꯠꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯔꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯂꯤ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯅ ꯄꯨꯛꯆꯦꯞꯇ ꯌꯦꯞꯂꯤꯕ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯁꯥꯖꯩ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯂꯝꯒꯦ ꯇꯧꯕꯒꯤ ꯆꯩꯔꯥꯛꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯒꯣꯜ ꯁꯥꯖꯩ ꯑꯗꯨꯅ ꯀꯟꯊꯔꯛꯏ ꯑꯗꯨꯝꯅ ꯀꯟꯊꯔꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯅꯥ ꯐꯪꯂꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯖꯧꯅ ꯌꯥꯜꯂꯒ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ナꯈꯤ ꯀꯨꯟꯖꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗꯦ ꯉꯛꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯥꯡꯉꯨ ꯅꯪꯁꯨ ꯈꯥꯡꯉꯨ ꯅꯪꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯅꯪꯕꯨ ꯂꯥꯛꯅꯔꯕꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯈꯪꯉꯨ ꯅꯪꯒ ꯑꯩꯒꯗꯤ ꯁꯦ ꯅꯨꯡꯒ ꯌꯦꯔꯨꯝꯒꯨꯝꯕꯅꯤ ꯑꯩꯅ ꯅꯨꯡ ꯅꯪꯅ ꯌꯦꯔꯨꯝ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯅꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯉꯥꯎꯍꯟꯅꯕ ꯁꯤꯜꯂꯝꯕꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯒꯣꯜ ꯁꯥꯖꯩ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯨꯟꯖꯣꯒꯤ ꯃꯅꯪꯒꯟꯗ ꯀꯟꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯟꯖꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯇꯣꯟ ꯃꯌꯥꯗꯒꯤ ꯌꯥꯝꯂꯕ ꯏꯈꯤꯡꯁꯤꯡ ꯍꯩꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯂꯣꯔꯦꯟ ꯀꯛꯇꯨꯅ ꯃꯥꯏꯀꯩ ꯉꯥꯛꯂꯤꯕ ꯂꯥꯌꯥꯝꯁꯤꯡꯗ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯄꯨꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯝꯗꯦ ꯀꯨꯟꯖꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ
ꯃꯀꯣꯛꯇꯪ ꯅꯣꯟꯊꯕ ꯅꯠꯇꯅ ꯃꯁꯥ ꯌꯥꯎꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯈꯣꯃꯩꯅ ꯆꯠꯈꯤꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯛꯅꯔꯝꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯑꯩꯅꯕꯨ ꯍꯥꯟꯅ ꯍꯧꯔꯕꯁꯨ ꯅꯪꯅꯕꯨ ꯍꯥꯟꯅ ꯍꯧꯔꯕꯁꯨ 이바니시 나클 아마맘들이 토이도 행동나 하이러바 아마이바 ngaktani kari mahakna hairambadubu nanga igadi lamba yaroi nunga yerumgumbani nokningba wani nangna yerum aina nung natte nangna nung oirabadi aina yot oigadabani khangani tuminda lisillagi aigi khubaki anabasi phattiba phawdi madugi matung aina kari torpage haibudu nang namit thidi yeng tuminda leithoklaroi nangbu aina matam pumbada loisinna honagani asumna khallaga kunjo laimai aduda ngahak hiptharaba matungda mahak tapna hawalakle aduga makut pullibado yamna wana haikru pambi aduda giri taktuna thadatlaba matungda mahak lokthorakle madugi matung haikru pambi aduda bunna yengi aduga nangi naka pham asida aina lewa mantra tawduna lai sanabasi maithi dun talai maithi bo unangdi aigi inaktagi lamma tama chatkro asumna haramlaga kunjona lewa khara solaga masada nanthari adug matungda mahakna haikru pambi adubu phuktatlei aduga matek thuriyaktuna manghanki madu lorba matungda kunjo imung lomda tumina changki masigi matung khomaido sagol adu thauduna mahaki yum tamna laklei matamdu nonga phum toklabani nonga phum toklaba matam aduta khomaina mahaki nupi gi manak luchilakpata khomai gi nupi do yamna haraujari asamna tawduna khomai amadi mahaki nupi angang singa nungaina palari asuk koiba matam se kari mata torokhidri khomai yamna harau nungaina mahak nungayabi marang kaina palari thoido hendona hairaba mahai matik sana hairaba khomaina leikai adada leiriba miyui singi mating kaya su pangduna mahaki mingchat hengkat kri somdana kunjodi leikai gi miyamna hainari kunjodo masam mana kakkani khangidri makoi sangkhri masam sangkhri yengbada angawo mali karino mana tawriba sibo haduna limpu ngangari madugi matungda khomaina karino aigi taw kunjodubu angawbugum leire haribasibu chummaidrani adungai aina mangonda chairak chaikheng khara pikhiba adugidamak mahaputta sengna makok leikhat khiduna ngawkhrabra aibu ma ki manakta chattuna amuktang hanglusirane hangoida he aigi nupi yangang imung manungbu manghan takhanna ba honaba mabu aina karigidamakta hangjaruni kanadi pawsin nungai mali ahaw bin sang amadung chathokida asumna khallaga khomai kaithen machada chattuna nga leiri tanja adutta khomai ki manakta ahallama sangsilaklaga ai khomai khura kai leri khura de udaba kuirene hoi aina sunangbu udaba kuirene aina nangbu udaba kuibagini nangna su aibu udaba kuiribado au khura kari takpigi khura itha thadana aibu ningsin biribisibo hai aisu asida kaithe machada pot khara leigi haidun laklibani nangna pot leiramba ubasida nanga wari khara saranindra changsilaklibani ne khura kari wafam werabano sida sum sasin chagana sida kai kainu khara chaminaraga hotianda thudok na saringai wai leite kari gumba ma haningdana tawbani nei khura kari no thaibiu ato nangi namanaba kunjudu mayamna ngauri hainari madubu chumlaidra nati magi nupisu khainaduna leire nati mana tawribasibu karino nakoidi luratinaba namannabanina adu khanglamgani haiduna hanglibanira ati karino na mana tawribasiwa khura khangdine masi magi nupidusu khainakhre adugi matha sadana tawribra khangdine khura nati nangbu chattara khotana hangdabro khura ai thabak chiman basita hangdrabani tawrisi luna tinaram laga duma tawda phatene ai chalu ore la hayengla ama chalana ba tawko mana ne karigumba phatanung daga thokrabadi nahak yamaningam mahoi koibo au khura ai
ꯍꯣꯔꯦꯟꯗꯣ ꯉꯥꯛꯇꯪ ꯌꯧꯁꯤꯜꯂꯨꯔꯒꯦ ꯍꯣꯏ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯗꯅ ꯑꯗꯨꯝ ꯍꯪꯕ ꯂꯥꯛꯄꯤꯒꯤ ꯋꯥꯅꯤ ꯉꯥꯏꯈꯣ ꯃꯤꯅ ꯍꯥꯏꯅꯕꯗ ꯀꯨꯟꯖꯣꯁꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯔꯤꯅꯦ ꯃꯗꯨꯕꯨ ꯆꯨꯝꯂꯤꯕ ꯖꯥꯠꯂꯣ ꯈꯨꯔꯥ ꯃꯗꯨ ꯑꯩ ꯈꯪꯗꯦꯗ ꯍꯣꯔꯦꯟ ꯆꯠꯂꯒ ꯑꯩ ꯍꯪꯒꯦ ꯑꯦꯔꯥ ꯅꯪꯁꯨ ꯏꯉꯥꯎ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯅꯪꯅ ꯍꯪꯕꯗ ꯍꯦꯛꯇꯃꯛ ꯍꯥꯏꯗꯣꯔꯛꯀꯗ꯭ꯔꯣ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯥꯅ ꯉꯥꯎꯔꯤ ꯐꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯃꯍꯥꯛꯅ ꯉꯍꯥꯟꯋꯥꯏ ꯁꯨꯔꯨꯟꯖꯣꯏꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤ ꯑꯃꯔꯣꯝꯗ ꯀꯨꯟꯖꯣ ꯃꯍꯩ ꯃꯁꯤꯡ ꯄꯥꯕ ꯃꯇꯝꯗ ꯀꯥꯎꯖꯟ ꯊꯤꯔꯤꯕꯗꯨ ꯀꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯊꯪ ꯑꯁꯨꯝ ꯄꯥꯔꯛꯄꯅ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯍꯩꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯍꯦꯟꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯥꯏꯕ ꯁꯨꯔꯨꯟꯖꯣꯏꯅ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕꯗꯤ ꯑꯩꯁꯨ ꯑꯐꯥꯎꯕ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯉꯁꯤꯗꯒꯤ ꯍꯦꯛꯇꯃꯛ ꯈꯣꯡꯁꯥꯜꯂꯒꯦ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯕꯁꯨ ꯐꯔꯗꯨꯅ ꯁꯨꯔꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯁꯨꯔꯟꯖꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤꯉꯩ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯈꯣꯃꯩ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯟꯅ ꯀꯧꯔꯕꯁꯨ ꯁꯨꯡꯇꯥ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯅꯝꯃꯨꯕꯗ ꯊꯣꯡꯗꯣ ꯑꯗꯨꯃꯛ ꯍꯥꯡꯇꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯊꯣꯡꯁꯤꯁꯨ ꯂꯣꯟꯗꯦꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯔꯤꯛ ꯐꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯏꯇꯥꯎ ꯅꯠꯇꯦ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯂꯥꯛꯄꯁꯤꯗ ꯅꯍꯥꯛꯄꯨ ꯂꯣꯠꯂꯤꯕ꯭ꯔꯥ ꯏꯇꯥꯎ ꯀꯨꯟꯖꯣ ꯀꯧꯔꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯀꯨꯟꯖꯣꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯐꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯈꯣꯃꯩ ꯀꯨꯟꯖꯣꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯟꯖꯣꯗꯤ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯐꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯣꯃꯩꯅ ꯀꯥꯟꯅꯗ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯄꯥꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯐꯩ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯈꯪꯂꯤꯕ ꯂꯥꯏꯔꯣꯟꯁꯤꯡꯗꯨꯒꯤ ꯃꯈꯥ ꯇꯝꯕꯤꯔꯝꯒꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯈꯣꯃꯩꯅ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯨꯟꯖꯣꯕꯨ ꯀꯧꯗꯨꯅ ꯊꯤꯕꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯒꯤ ꯑꯃꯅ ꯈꯣꯃꯩ ꯇꯥꯃꯣ ꯀꯨꯟꯖꯣꯗꯤ ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯑꯣ ꯑꯩꯗꯤ ꯃꯥ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯈꯣꯃꯩꯅ ꯑꯗꯨꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯍꯥꯏꯐꯦꯠꯇꯪ ꯆꯦꯡꯂꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯣꯃꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯀꯔꯤꯅꯣꯗ ꯃꯁꯤꯒꯤ ꯈꯣꯃꯩ ꯑꯁꯤꯅ ꯉꯍꯥꯟꯈꯩꯗꯤ ꯂꯥꯛꯇ꯭ꯔꯒ ꯀꯨꯟꯖꯣ ꯌꯨꯝꯗ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯈꯣꯏ ꯄꯥꯔꯇꯤꯁꯤ ꯀꯩꯅꯣꯃꯩ ꯇꯧꯔꯤ ꯍꯟꯗꯛꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯈꯣꯃꯩ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯤ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯊꯕꯛ ꯑꯗꯨꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯀꯨꯟꯖꯣ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯒꯤ ꯂꯝꯕꯤꯒꯤ ꯃꯦꯞ ꯑꯗꯣ ꯃꯍꯥꯛꯅ ꯍꯪꯂꯕꯗ ꯁꯨꯔꯟꯖꯣꯏꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯛꯂꯤ ꯑꯃꯔꯣꯝꯗ ꯀꯨꯟꯖꯣꯗꯤ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯊꯥ 5-6 ꯑꯗꯨꯃꯛ ꯆꯪꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯀꯔꯤ ꯊꯥ 5-6 ꯆꯪꯒꯗꯧꯔꯤꯕ ꯆꯪꯕ ꯃꯈꯩ ꯆꯪꯖꯔꯁꯅꯨ ꯏꯇꯥꯎ ꯑꯩꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯃꯐꯝ ꯑꯗꯨ ꯑꯩꯅ ꯆꯠꯂꯤꯕꯗꯨ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯗꯥꯏ ꯅꯪꯒꯤ ꯆꯦꯅꯥ ꯑꯗꯨ ꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ
ꯃꯐꯝ ꯑꯗꯨꯒꯤ ꯃꯦꯞ ꯌꯦꯛꯂꯤꯕ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯂꯩꯋꯥ ꯈꯔ ꯀꯥꯝꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ ꯑꯗꯨꯗꯨꯒ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯁꯦ ꯃꯁꯤ ꯄꯨꯗꯨꯅ ꯆꯠꯂꯨ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯂꯥꯜꯂꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯏꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯐꯨꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯥ ꯆꯣꯛꯊꯕ ꯑꯃꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯏꯇꯥꯎꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯂꯥꯜꯂꯦ ꯈꯪꯕꯤꯔꯣ ꯐꯒꯅꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯊꯦꯡꯅꯔꯛꯂꯕꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯇꯝꯕꯤꯔꯛꯄ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯩꯅ ꯏꯇꯥꯎꯗ ꯑꯃꯨꯛ ꯇꯝꯖꯒꯦ ꯑꯩ ꯆꯠꯆꯔꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯂꯝꯕꯤ ꯑꯁꯤ ꯂꯥꯟꯅ ꯆꯠꯂꯕꯗꯤ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯔꯥꯏꯕꯒꯤ ꯊꯕꯛꯅꯤ ꯑꯩꯅ ꯍꯦꯟꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯇꯧꯈꯤ ꯃꯁꯦ ꯑꯩꯅ ꯇꯧꯔꯕꯗꯤ ꯂꯝ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯏꯂꯥꯏ ꯂꯥꯏꯅ ꯌꯧꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏ ꯍꯧꯖꯤꯛꯇꯤ ꯅꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯈꯔ ꯈꯔ ꯍꯩꯕ ꯍꯦꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯅꯪꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯇꯥꯛꯅꯔꯦꯗꯣ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯏ ꯃꯔꯤꯛ ꯑꯃ ꯊꯥꯗꯒꯅꯤ ꯍꯥꯏꯔꯤꯕ ꯏ ꯃꯔꯤꯛ ꯑꯁꯤꯅ ꯅꯥꯀꯟꯗ ꯀꯩꯗ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯦꯜ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏ ꯃꯔꯤꯛ ꯑꯁꯤꯅ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯁꯨꯝ ꯆꯠꯂꯕꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯆꯨꯝꯃꯤ ꯈꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯅꯍꯥꯛꯅ ꯈꯪꯗꯕ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯍꯩꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯏꯇꯥꯎ ꯈꯣꯃꯩꯗꯤ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯂꯝꯒꯅꯤ ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯃꯗꯣ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯆꯩꯔꯤ ꯆꯩꯊꯦꯡ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯗꯨꯅ ꯍꯥꯠꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯈꯪꯂꯤꯕ ꯃꯗꯣ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯈꯔ ꯈꯔꯗ ꯑꯣꯏꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯗꯕ ꯁꯥꯔꯤ ꯃꯇꯝ ꯑꯃꯨꯛ ꯍꯪꯀꯠꯍꯟꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯇꯝꯂꯤꯕꯖꯥꯠꯅꯣ ꯐꯩ ꯑꯩꯁꯨ ꯃꯗꯣ ꯍꯩꯅꯅꯕ ꯇꯝꯒꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯈꯟꯅ ꯈꯟꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯂꯦꯟꯊꯠꯂꯒ ꯏ ꯃꯔꯤꯛ ꯑꯃ ꯌꯦꯛꯂꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯦꯃꯥꯏ ꯑꯗꯨꯗ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏ ꯑꯗꯣ ꯀꯟꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯐꯩ ꯆꯦꯁꯦ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯀꯤꯗꯤ ꯌꯪꯒꯣꯏ ꯁꯒꯣꯜꯁꯨ ꯂꯩꯇꯦ ꯃꯈꯣꯡꯅ ꯄꯣꯊꯥ ꯄꯣꯊꯥ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯆꯠꯄ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃ ꯌꯧꯈ꯭ꯔꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯃꯜꯂꯗꯨꯅ ꯀꯨꯟꯖꯣ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯅ ꯄꯣꯊꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩꯅ ꯃꯥꯒꯤ ꯃꯇꯥꯎ ꯀꯨꯟꯖꯣꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯀꯨꯟꯖꯣꯗꯨ ꯇꯨꯝꯂꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇꯗꯤ ꯎꯅꯕꯤꯔꯨꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕ ꯃꯤ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯃꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯇꯥꯎ ꯀꯨꯟꯖꯣ ꯍꯥꯏꯗꯨꯅ 4-5 ꯀꯧꯔꯤ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯁꯤ ꯑꯩꯒ ꯂꯝꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯅꯅꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯏꯇꯥꯎ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯃꯍꯩ ꯇꯝꯂꯕꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯦꯟꯒꯗꯕ ꯂꯩꯇ꯭ꯔꯦꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕꯤꯗꯕꯅꯤ ꯏꯇꯥꯎꯅꯦ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯊꯥꯗꯨꯅ ꯈꯨꯗꯛꯇ ꯌꯥꯏꯕꯤ ꯂꯧꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯊꯥꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯉꯥꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯏꯆꯥ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯤ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯈꯜꯂꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ
ꯐꯔꯦ ꯉꯔꯥꯡꯁꯨ ꯂꯥꯛꯂꯦ ꯉꯁꯤꯁꯨ ꯂꯥꯛꯂꯦ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯀꯝꯗꯧꯅꯤ ꯍꯟꯈꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯗꯣ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯖꯧꯔꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯜꯂꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯕ ꯃꯈꯣꯏ 5-6 ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯗ꯭ꯔꯨꯛ ꯊꯧꯈꯤꯕꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯐꯖꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯃ ꯈꯟꯗꯨꯅ ꯑꯩꯅ ꯈꯨꯅꯦꯠ ꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯩꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯂꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯌꯧꯈ꯭ꯔꯒꯅꯤꯗ ꯐꯔꯦ ꯑꯗꯨꯝꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯀꯨꯟꯖꯣꯅ ꯅꯣꯡꯊꯛꯇ ꯌꯦꯡꯀꯠꯂꯒ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯈꯤ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯅꯣꯡꯊꯛꯇ ꯌꯦꯡꯀꯠꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯕꯥꯛ ꯈꯨꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯧꯕ ꯂꯩꯆꯤꯟ ꯊꯥꯖꯤꯟꯈ꯭ꯔꯤ ꯂꯩꯆꯤꯟ ꯊꯥꯃꯟꯈꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯀꯨꯟꯖꯣꯒꯤ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯁꯒꯣꯜ ꯊꯧꯕꯁꯤꯡ ꯑꯗꯣ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯛꯂꯒ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯃꯒꯤ ꯁꯌꯦꯡꯗ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯄꯥꯛꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯤꯡꯊꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯇꯣꯞ ꯐꯨꯔꯨꯕꯗ ꯅꯨꯄꯥꯗꯣ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯈ꯭ꯔꯤ ꯁꯒꯣꯜ ꯑꯃꯅ ꯌꯥꯝꯅ ꯂꯥꯞꯅ ꯊꯧꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯀꯅꯥꯅ ꯊꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯗꯣ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯅ ꯂꯩꯆꯤꯟ ꯊꯥꯔꯝꯕꯗꯨꯁꯨ ꯇꯞꯅ ꯐꯈ꯭ꯔꯤ ꯌꯥꯝꯅ ꯀꯨꯡꯅ ꯊꯥꯃꯟꯈꯤꯕ ꯑꯃꯗꯤ ꯃꯁꯥꯗꯒꯤ ꯍꯦꯟꯅ ꯎꯈꯤꯗꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇꯅ ꯈꯪꯅꯔꯨꯗ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯩꯈꯨ ꯍꯥꯏꯕꯗꯤ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯟꯅꯩ ꯁꯒꯣꯜ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯅꯤꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯁꯦ ꯅꯍꯥꯟꯋꯥꯏꯗ ꯁꯒꯣꯜ ꯂꯥꯛꯄꯤ ꯍꯥꯏꯗꯅ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯍꯥꯛꯅ ꯁꯒꯣꯜꯁꯤꯡꯕꯨ ꯇꯥꯗꯨꯅ ꯐꯥꯗꯨꯅ ꯆꯥꯏ ꯍꯥꯏ ꯃꯔꯛꯇꯁꯨ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯁꯒꯣꯜ ꯂꯥꯛꯄꯤ ꯍꯤꯡꯆꯥꯕꯅ ꯆꯠꯊꯣꯛꯂꯝꯕ ꯇꯥꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯦꯜꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯊꯧꯅꯈꯤ ꯑꯗꯨꯒ ꯁꯒꯣꯜ ꯂꯥꯛꯄꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯒꯣꯜ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯧꯃꯤꯟꯅꯈ꯭ꯔꯤ ꯀꯨꯟꯖꯣꯗꯤ ꯁꯒꯣꯜ ꯑꯃ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯥ ꯀꯌꯥ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯃꯩꯅ ꯍꯥꯟꯅ ꯆꯠꯂꯝꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯣꯃꯩꯗꯤ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯄꯥꯏꯕ ꯉꯝꯕꯅꯤna ꯆꯤꯡꯗꯣꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯄꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯃꯗꯨ ꯉꯝꯗꯕꯅꯤna ꯃꯉꯣꯟꯗꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯕꯅꯤna ꯀꯨꯟꯖꯣꯗꯤ ꯁꯒꯣꯜ ꯑꯗꯨ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯦꯃꯥꯏ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯗꯨꯗꯤ ꯑꯁꯨꯝ ꯃꯍꯥꯛꯅ ꯌꯧꯒꯗꯕ ꯄꯟꯊꯨꯡ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯔꯣ ꯊꯝꯕꯥꯜ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯈꯤꯒꯦ ꯑꯗꯨꯒ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯁꯨ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯗꯨꯅ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯊꯔꯣ ꯃꯔꯤꯁꯤꯡ ꯑꯗꯨꯁꯨ ꯐꯨꯛꯇꯠꯂꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯝꯕꯤꯗ ꯂꯥꯃꯛꯄ ꯃꯇꯝꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤꯒꯦ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯗꯣ ꯈꯥꯝꯃꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯇꯨꯅ ꯊꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯇꯧꯔꯕꯁꯨ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯈꯣꯃꯩꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯑꯣꯡ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯈꯣꯃꯩꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯥꯄꯤꯇꯅ ꯐꯨꯟꯖꯤꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯑꯃꯨꯛ ꯁꯦꯡꯗꯣꯛꯄꯤꯕꯗꯒꯤ ꯏꯍꯥꯡ ꯍꯥꯡꯅ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯇꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯆꯥꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯣ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯂꯩꯀꯣꯜ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯣꯃꯩꯅ ꯇꯧꯍꯜꯂꯝꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯣꯃꯩꯕꯨ ꯍꯟꯅ ꯊꯥꯒꯠꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯍꯦꯛꯄ ꯑꯃꯗꯤ ꯆꯥꯕ ꯂꯣꯏꯔꯛꯂꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯀꯥꯈꯠꯂꯒ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝ ꯑꯗꯣ ꯀꯌꯥ ꯌꯥꯝꯅ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯠꯂꯤ ꯃꯐꯝ ꯑꯗꯣ ꯌꯧꯕꯗ ꯊꯥ 3 ꯍꯦꯟꯅ ꯆꯪꯈꯤꯒꯅꯤ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯛꯈꯤ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯂꯥꯏꯌꯦꯛ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯕꯗꯗꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯊꯥ 3 ꯍꯦꯟꯅ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯇꯤ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯤ
lam mase naknadi leiri aduga batau karamna tha ahum changidoribano haiduna mayamna hairamliba adudi mafam adu haibadi cinglon adu lalaga chatpa haibasi yamna khudong thiningai oi timu phataba laimu phataba kayama loina bada natana changba yadaba khungang mayagi khungang adu busu thingagadoribani maram aduna madu lalaga chatpa haibase araiba man natti haibado mayamna hairibani adugi arthadi khangdabani na kunjo thawai wajaki masigi matung kunjo mayamna talakpa lambi amadi mahangna pariba ayekpa layek jekliba map aduda yengtuna sagolado asum thaurakpana khomaina hana potharamba chauraba singsang paring adugi singkhongmana gado yobakhi matam aduda kunjona yamna ngakpa karigumba khara thengnakhi wari asigi 18 suba tangkak matang asida loisinjari mathangi tangkak singda kari kamdorokpage haibadu mayam punna ngaiminarasi mayambu aroibada amuka hanna khurumjari